Image Paudamiyang tabiri basingbu ahan maktada binitana taram noksa bagaloyana kurumjari. Hojik Paudamasigi maroy pau pijari. CM Birena Singi Lamda Horticulture Crop Thanaba Thorang ama hudokre. Film Award panglakraba singbu taram no upagi thoram pangthoki. Loinana ngasi state asida COVID positive case laikide. Mapungaro paulo birasi. Chief Minister N. Birena ngasi War on Drug 2.0 gi makhada poppy thabagi mahutta chingi lamda mahai panba uhai wahai horticulture crops thaduna senthok laihana thorang ama nongna hodokre mahakna money fresh branch so hodoki launching program du Department of Horticulture and Soil Conservation amasigi sanjen thongda laiba office complex ta sinki thoramadu da wangang bada Chief Minister na stage dagi mai kaba drug maru phuktok naba changsiliba campaign asi hena kansana duna mai paktre phawba sathagani masi ninghanaba amata tawroi haiba asepa wafam phangdokhi mahana makhata aduna lengak asna community amata da nungaitaba yengkibasu leite haiduna campaign asi umangi lam kannabagi pandam da horakibani poppy thabatok naba drug trafficking amadi masi sidana ba miyengda tungi yumbiral singi aphaba lambi yalambani Chief Minister na Kangpokpi Kamjong aduga Ukrul District ki Lomi Sahum Yangkhai mangana poppy thaduna makogi hingnaba honaramba du War on Drug campaign gi makhada kanaba phanganaba alternative arrangement paikhatle haiki mahangna officer singda poppy thabana manghali badu Lomi singda wakhal tahanaba tongan tongan ba khun singda chatuna khanganaba amadi lakholiba thorang asigi kanaba du khanganaba su jetna poktak piki tongan tongan phamda mailena ba officer singna campaign power tawna chara amadi maru marang singsunaba khanduna amagi mathangda ama lokpa ngamnaba khudong chaba sing phanganaba su haiki government ki mission aigi mission krishnate manipur si jungle kokthoro kodu jungle kokko kumsi jungle koine thamsi hataba poppy thabado poppy thagumsi poppy nataba to garbar tawsi drug on mado drug to gunu drug ta ba to ba tawsi ai bne ma srida mayamna hoi ai nga sa hai je kare praja ayam 99.9% harawi adu madu ki karbar do da kare edit koi ba kangu khare di sawi adu edit koi ba kangu du so ai nga si ai je di sawiru ngasi gi mirol amde tungi mirol kannawi dam kane jungle khazana forest khazana thamba je environmental protect to bani poppy plantation thada ba je akoi drug to ginga kong nabagi lambi emani drug karbar to do bai ngasi isa issue singu aphaba mirul masyam nabagi aduni hai point on sikatani government gi mission kasunate Thoramadu Horticulture Minister Letpa Hawki Additional Chief Secretary P Wi-Fi Horticulture Director Honi Chara Project Director Moma K Devadatta Lomi Singh aduga official Singh saruk yaki Chief Minister na Sandel Kamjong Kangpokpi Tengnokpal aduga Ukrul District ki Longmi da yenthokna ba thanaba machak mathompuba gari sing lapthaki Manipur da ngasi COVID positive ba case amate thengna khide haukiba pung kunmari asda mioi humdra COVID test tauki state asigi apunba COVID positive case masing lak amalising kuntra trachani ni phuni thoi shukre masigi manungda mioi lising ani cham kunna laikhidre mioi lak amalising kuntra manga cham kunma thoina naramdagi fakhiduna COVID nawa phabagi changchada maudra ni pandasmik mari manga ni active case da mioi ama leiri Chief Minister N. Birena Hai Lengas na Kanglup Jati ama butongana inthokna thamge haibagi wakhalo leite amadi community amatagi mayokta leptuna thabak tawba leite state leriba mipum khudimana kani thaba umang kokthokpa amadi drug lalonbagi mayokta leplashi haina appeal tawrakli wafam asing asi thado inp amadi masiga saminariba loop singna Chief Minister N. Biren mahaki cabinet minister sing MLA sing Rajya Sabha gi MP bu Thomas Ground Kangpokpida harau taramno oktuna ikai khumnabu utpagi thoramda CM na phangdokibani CM N. Biren makhata kibada Manipur gi top pama leiribasi piklaba state sa Kanglup Jati kuntra mari kuntra manga na punna
khundaduna hingminari masi laikol amada makhal makha kayagi leisingna punna satminabagumani Stage da kundariba kanglup khudingi masa masagi identity tradition ningthina leibaga loyena ngak senduna thamli leijariba identity amadi tradition singasi lengak asna su ningthina manghandana thamgani haina su CM na miyanda thajaba piki CM na social media kuthangda kanglup amaga topa amaga nungsina handana ba wapam phongdok libasing da su akan ba warning pibaga loyena kanglup masel nungsina handana ba amadi bab tanada ba thon ba comment pirak pasing lengak asna kupna yengsali haina su phongdokhi ngasigi tharamadda textiles commerce and industries minister Namsa Kyugen minister Singh Thongam Besajit Yumnam Khepchan K Govindas Latpa Hakib Dr Sapam Ranjan L Susindro Maitai Haikam Dingo Kashim Bashum MLA Singh additional chief secretary B Pumluman secretary to chief minister and Geoffrey Shusharuyaki Tharamasi ki sarwamo ina si minister na chief minister gi haksal gi tengbang CM IST amadi pradhan mantri Jan Arogya Yojana gi beneficiary singda card sing yenthoki masida nantana dance troupe singi jagoi traditional song pangthoki area du dalaiba Gorkha community gi maikai degi athoi beleng birak pasingda kudol tamki CM na mahiroi singa wari watai su sanaki Article 19 ki clause 1 the freedom of speech lay but close to the decency moralities aduga zati amagi marakta I kaina baya badunga communal loiba speech piragadi adum wanganga gadi government na restrict to we I have gi article close to the yoriba like haiba mayam pabiyo nainabiyo our akhoi gi government sigi moto akhoi gi government sigi target karino Manipur da poppy thaba amatta leiba yaroi drug karwa toba amatta leiba yaroi jungle yokhatsi si hom si katane kanam ta ki against the koi jati amata koi kanam ta kemta haide haiju hairoi haibam tokte why we should Manipur ja koi mayam leiba gi Manipur hair mene koi mayam gi beauty du ne lei amagi makhal gi thadau no machu mani maitai na machu mani maung na machu mani maram na machu mani paiti na machu mani ne that is the beauty of the Manipur that is the uniqueness madu leitrakan da Manipur gi leiroi India da lairiba tongan ba dharma lon culture prajamiya mukhangnaba afaba mi ama oinabagi wakhalonda India ge state kulumdoi phawduna kilometer lising ni purom nimi chatru untra hena sangna khongna lakhiba Maharashtra gi Kamthi Nagpur dagi sahi kun khata ngairiba Rohan Agrawal ngasi Lions Club Kaksing Greater na Kaksing Bazar da harau tayamna okre khongcha chi manung channa plastic sizinabana thoanba pollution amadi masidagi polakpa phataba sing matangda miyamda sugana takani haina su Rohan Agrawal na phongdorakli Kurumjari, Manipur. My name is Rohan Agrawal. I am from Nagpur, Maharashtra. My age is 20 years and since 2 years I am walking across the country and taking lift. I have traveled almost 23 states of India. Manipur is my 24th state. It's been almost 650 days I have been traveling. And on this journey I have traveled by foot and walking almost 10,000 kilometers to reach I am in Kakching. Almost on this journey, my major intention to do is to spread and create awareness about the harmful effects of plastic pollution. I go to school, public places, meet various type of people, understand them how can we reduce the harmful effect of plastic and give them a message about plastic. The pioneer writer of Manipuri cinema highway theme da patriotic writers from Manipur na sinduna kunithoi suba arambam samarendra lekhidabagi ningsing thoram ngasi Manipur Press Club da pangthokre ngasi gi thoram aduga mari lena patriotic writers from Manipur gi secretary Rakesh Naurem na paumi sing da phongdokhibada arambam samarendra yauduna Manipur film gi puwari mapung pharoi mahak maithong yamba lamdam asigi luchingba amani mahak na hai lamdam asigi nupi khunaibo awang mathakta pukhatna ba honaramba iraiba iramdam asibu thamoi senga nungchijakiba aiba amasuni mahaki tritha jatra drama bu screenplay tawduna matangi Manipur haina mingthon kiba Manipur gi ahanba censor certificate phangduna Manipur film gi puwari sengkiba pioneer film script writer amani maramasna mahaki wakhalon singa sibo haurakliba naharon singda khanganabagi saramo oina tharamasi pangthokpani phongdokhi satliba sayasi tongan ba film award lanthokpagi tharamda award lawrakraba film director sing producer sing amadi film para Manipur gi nauna khankraba chairman amadi secretary taramna opagi tharam pangthokre senior director Gil Manipur na sidina Kuman Lampangta laiba youth hostel da pangthokiba tharam aduda
Megasandra Kongbam Advisor Senior Director Gil Manipur, Samjat Sambal Mangol Jao former Chairman Film Forum Manipur Amadi, Subhas E President Senior Director Gil Manipur na President Member Singona Saruk Yaki, Producer da Jiban Takhel ki film Satlo Leirang Satlo, Singsubam Sital Amadi, Romi Maita ki film Ekoi ki Yum Amadi, Yaima Sandang ki film Larei Latupni, Director ki Oina Ekoi ki Yum film da Romi Maita April Taramathoy da Ajit Yumnang ki film Larei Latupta Ojit Babu Ningthomba Amadi, The King of Rongdai Peda Bobby Hobamni, Film Forum Manipur Secretary General O Gautamadi Chairman Lai Mayum Sujakantani, Tharanga Marilena Subhas E President Senior Director Gil Manipur na haikibada, Sahi Amadagi Sahi Ama Phawbada Puthok Kadaba Film Sing Asi, Hena Matik Magul Laina Puthokpa Ngamnabagi Pandamda, Sinjaba Thoramni Haiki. Social Standard Club Kurai Nandebam Lekaina Sinduna, Kunithoi Suba Lamyanba Arambam Samarendra Lekidabagi Palanthoram Mahaki Aroiba Yahip Tankiba Club Asigi Complex Ta Pangthokre. Mahaki Mapamda Mina Ani Tumina Leptuna Awa Pongdo Pagaloyana, Mahakna Iramba Maming Leraba Isai, Sai Kre Ngasi Nangi Labukta Nasa Singi Ikengna Haiba Isai. Adusu Saktuna Mahaki Mapamda Katki, Ngasigi Taramaduda Kurai Nandebam Lekai ki Pradhan Yumnam Chitra Devi, SSC Club ki Vice President Ranbala Thokcham, SSC ki Advisor Salang Ibo Pishok, All Manipuri Formation Development Association ki Thokcham Ramani Amadi, Uncle ki President Lauren Baungan Bina Atheba Mitunglen Singh Oina Saruk Yaki. Mitai Council More Khanongpo Apunba Nupi Luk More Amadi, MSU Tenopal District Committee Singna Puna Sinduna ngasi Arambam Samarendra gi Kunithoirak Suba Death Anniversary ki Thoram Ama More Kaithel da Leiba Mitai Council More gi Office ta Pangthokre ngasi ki Thoram aduda Laikhidraba Arambam Samarendra gi Thawai Yaudraba photo da Laisu Katunai Kai Khumnaba Utki. Kaksing Lengang Pat Haina Khanaramba Assam Rifles Lairiba Sigi Nongpo National Highway 102 Impal More Lambigi Nongchuk Amadi Impal Sugnu Road Kina Makha Thangba CS Dark number 244 Amadi Bilas number 59 na Konba Ahangba Lamhangda Niyamgi Wangmada Sagaliba Yung Kaising Athubada Takthok Pinaba Kaksing Kunai Chakhat Hanbalu KKCL Kaksing na Mari Lenaba Singi Puning Sing Silakli KKCL Kaksing ki President Thadorok General Mada Palibadi Kaksing District Yauna Manipur ki Tongan Tongamba District Singda Infrastructure ki Thabak Paikhatpada Dakar Oiba Kudong Chaba State Lansing Ahangba Leraktabagi Awaba Mayok Nari Masigi Manung Chana Lengang Pat ki Dark number 244 Amadi Bilas number 59 na Konba Ahangba Lamhang asi Matam Kayagi Mamangdagi Angang Sing Sanapam State Land Oina Lerakpasi Hokiba Sahi Khara Sida Aingi Wangmada Yung Kai Sajinduna Niyam Sumdana Laisinba Ure Hojiki Lengana State Land da Yung Kai Sajinba Sing Takthokpagi akan mathabak paikalakpa sida Maikai Kuding na Taramna Oi Maramasina Matata Paliba Mapamasta Niyamgi Wangmada Sagaliba Sing asi Athubada Takthok Pinaba KKCL na ngarang June gitang mapanda Chief Minister da amadi ngasi tang tarada Deputy Commissioner Kaksing da Zerol Pishinduna takna kre haina su Zerol asna makatarakli. Saikot SG MLA Paulilan Hawkip ki miyang makada semkiba look win of sense ki makada leiba agree amadi Hoti Department na Kendra sa leiba lomi beneficiary kunda hen operator sprayer sing asi Sampu District ki manung da leiba Molnom Bilas da leiba makoy gi administrative sub office sa yantokre. Hai riba tharamadu da Molnom Development Committee ki Chairman Lunio Lungdim na hai ngasi pangtolibas na ahanba phase kini makata na pangtokadabani shuba phase da beneficiary humpuda phanganaba pandam thamli mahana hai Saikot MLA na asigumba Thaurang ama pangthokpirakpa si haininga leitena thagali mamangda kanamata na asigumba thausilamata paikhatpa thengnaraktre. Nung Hawaii Maru Amadi R1 Pau Saikot Subdivision ki manung chana leiba Lomi Taramarida Central Agriculture University na ngasi Marbang Champur da leiba Sarveswar Food Limited ki office ta pangthokpa tharama da yanthokre. The win of sense ki makha da leiba Agri and Horti Department ki in charge Halkholam Lungdim na Saikot SG MLA Paulilan Hawki ki mahut sinduna R1 Pau adu Lomi singda yanthoki loyena Nung Hawaii Maru sing aduna Kuki State Demand Committee KSDC ki Secretary ke Haupu Gangte na yanthoki hairiba Phaumaru asi phauthok marang kaina puthoi masi thabada har amadi tin hidak chaibagi thoina mathau tade amadi ising tungma mapha amadi ising kangma mapham da su hobangami haibagi lomi singi demand gi matungina yanthokpani hairi haukiba sahi lesingani kunithoi gi March tagi hoduna asigumla lomi singda lemna Phaumaru amadi farm machinery sing yanbagi thoramasi zatharakpani masina anirak subani haina Hakholam Lungdimna phungdokhi.
Jiribam district ki lambi ayamba chathok chachinda khudong thiningai oiba lambi oirakli Jiribam district ki maru oiriba helipad district hospital ningsing khul amadi uchathol Harinagar Vidyanagar ningsing khun amadi Aglipur khul manga phaudon saliba Vidyanagar Harinagar gi lambi matam kaya gi mamangdagi sembinaba haijaduna laklabasu ngasi phauba mari lenaba authorities sina sembidaba sida khunja sina penadre hairiba lambi asi thasi tangkun phawgi manungda semba hodrabadi lambi thingjinba yauna khongjang kaya sangsilagani haina khunja singna paumi singda phungdokre Hiramasda Harinagar gi mera paibi takhelamba mukta khombi devina hai maruina helipad satliba lambi asi asuki matik phatre lambi asi atho matamda lengana miyang sangbiraktrabadi lambi asi thingjilagani maramasna atho matamda yengsinbiyo haina Harinagar praja miyam lenga ki puning singsinjari Saruk yakiba Harinagar Mangal Club ki President Singlemba Khumana hai Harinagar gi lambi asi yamna maruiba district hospital helipad amadi ningsing khun phaudon sanariba lambi ni lambi asi gi phibam nomu nomagi soslakpa sida khunja miyamna pelaktabadagi mamangi matam kayada haijaduna laklabasu haujuk phauba thabak oina paikhalakaba asi yamna nungaitaba phawi nong churakpa matamda mairoi sing amadi nomagi suraga sajariba singna tatolsinda awaba kaya mayoknari maramasna tha asi tangkun phawbagi manungda lambi sembidrabadi khongjang kaya changsilagani haiki Hauji hauji akoina leiriba mafam asi lambi si jamna khudong chadaba haibabu hainingai leiteno khudong chadre government gi school da tamjariba chhatra myam che school chatre lambi sina maram oiraga khonguk tongba yadre monja tongba yadre maram aduna school chattaba haiba che angang sing che mangbagi saruk ama oireibani aduna matam punam matam atuba matamda government na Niyeng Changsan Biu, Aina Pagi, Harinagar gi Pajamiam, Vidyanagar, Harinagar, Jatho Ningsing Kun, Hariba, Laiba, Lingaiba, Ima Ibian Mayam Sina, Tuba Matamda, Niyeng Changsan Biu, Haiba, women this height of Ningsing Changari. Radiant Group of Companies ki makadalaiba Mayon Green Tech Private Limited ki unit ama oiriba Radiant E right na anoba e-bike Komaki Ranger ngasi Dr. Mayangbam Bheto Singha Deputy Secretary Transport Government of Manipur na launch tokre sangai progi ningtham call da leiba Radiant E right showroom da pangthokpa thoramda Radiant Group of Companies ki Chairman and Managing Director Nepram Romeo na hai e-scooters amadi e-vehicles ki kanaba sing miyam da khanganduna paisa tungchinaba honaba amadi lamdam asigi socio-economy khumang sauksinaba honaba galoyana mahusa ya koibai pibam da kaiba pidaba haibina singba kayagi paujel piba One Household One E-Scooter campaign asigi saro amo oina ngasi mapanggal leiraba anoba e-bike asi miyamda phanganaba honabani phongdoki hairiba anoba e-bike asigi battery full charge tobada pung manga sangi amadi masigi full charge asina 180 km thauba yai phongdoki Ngasi Bisnupur Ward number 1 Awang Lekai the Community Medicine Department rings ki Rural Health Training Center ki Dr. Singna Health Talk ki thoram ama pangthokre thoram adu da department asigi health educator oina Megasandra gi supervision makhada teenage pregnancy people with disabilities amasong obesity ki maramda intern Dr. Singna wangang ki Lawu singubada maroiba sinphama oiriba lawmi singna yamna wana matam sangna honaduna uriba lokpham singda darkar oiba urea har singlenga na handaki sayesda su matam sana phangandrabadi mamai thangda lawmi ayamba law uningangtaba yai pibamasi yoroktrinaida lenga na thubada akanba miyang sangbiyo haina ngasi lawmi singna dabi tawri Kakching district ki sugunu kendra gi manung channa leiba wangu mamang sawal gi mahau lokol da law uriba lawmi N Kumar na hai luwang phabi lokol chairel patlaw lokol amadi Kakching khunau khampokpi patlaw lokol na singbagi law pari chamri henbada hoje urea har signing labasu har phangdabana lawmi sing awaba mayok nari hairuna karigumba matamda har phanglabasu urea bag amada lupa lising macangwa dagina lising machatuk phawba piri mahakna hai pali balenga asina lawmi singda sarkarna leppa mamalda urea har marang kaina phanganbiu haukiba mamangi sahida su lawmi singna urea har gi awaba kaya mayok aduna matam chana har phangdabadagi chatho hena lokpa phangnakhide sahi asidadi lenga na mari lenaba agriculture department na hoje 30 days muk surak laba lokham sing asigi dakar ba urea har sing phanganbiu haiki Hujui koigi numit kun mangani tha pharab matam har yamna darka oiba matam haiba dunya hujui odiba film se aduna yaragadi koigi
लेंगाकना अदुगा अखोइगी एग्री डिपार्टमेंट सुंबा जगह सिदा सुमाइना तौबसी हार फंगनबियो सरकार की रेट फंगनबियो हौगिबे चाहिदसु अखोइ फौथोक लेते लौ उइ हाबदुदंगाई हार के प्रॉब्लम अदुगी मतिक लेदना वाना मसी कुशलागदी लौमिसे लौ उनिंग उबिनब मिसे लेगदोब मालक्तरे अदुन यारगदी हार से अखोइ खुंगंगसिंगसिदा गवर्नमेंट की रेट फंगनबियो अदुग मसी लेंगा की पुनिंगसु चिंगजनजारी अदुग एग्री डिपार्टमेंटसु हारिबसे अथु मतमदा अमतंग नियंग चंगहनिंग हाइनाय सुमाना थमजग Delhi Lieutenant Governor B.K. Saxena Delhi bu fazanaba luhanaba amadi sijanadaba flyover sing lauthokkinabagi tharang lakhanaba Delhi Municipal Council NDML na khangankhre iconic gold market ta senga sagatpa toriba du athu matamda loisananaba su haiki Lieutenant Governor na lauthokkinaba paliba flyover sing manungda CP ga Zealand mark ka samnahaliba Ranjit Singha flyover amadi Lala Lasper Rai flyover yauri Lieutenant Governor Saxena na makhata na haikibada NDMC amasung Connaught Place ta leiriba lanes by lanes service road amasung das posting semjilaga thubada sinaba yanaba thabak paikhatnaba su phongdokhi hojik thengjidun thamliba gold market pu semjilaga hek ngamliba bangkhai hangdoknaba NDMC da khanganki Gujarat Union Territory of Dadra Nagar Haveli amasung Daman and Diu da numi humni gi khongsa ama Union Home Minister Amit Shah na ngasidagi hokre Western Zonal Council ki meeting da mahana chair logduna wafong kaya khanani nagadori Institute of Rural Management Anand IRMA gi convocation tharam da Union Home Minister Amit Shah na wangangani Ahmedabad Prime Minister Narendra Modi na Indian National Space Promotion and Authorization Center ki headquarters sangabagi tharamda sarup yagani hairi Gujarat Maharashtra Goa Dadra and Nagar Haveli amasung Daman and Diu na semba Western Zonal Council ki meeting da Home Minister Sahana chair logani Diu da pangthokadaba meeting adu da wafang kaya khanagani hairi BJP office bearer singi meeting amada su mahak sarup yagani tongan ba thabak thorang singi project sing haudoklangani loyana former naval chief INS pu video ama oina sangagani hairi haujarabida maroypa amkana pijari CM Biren Singi lamda horticulture crop thanaba thorang ama hudokre Film Award phanglakhraba singbu taram na upagi tharam pangthokhi loinana ngasi state sida COVID positive case laikide ngasi di matang asida image PAODAM pijaba loisinjare miyeng tabiri basingbu amuka na kurumjari